Kumja lisingani tarataruk taranipanda cabinet na warep lauduna education SK multitasking staff MTS launanaba pangthokhiba written test ke fold Laothok-U Haiduna takseladuna ngasi khoisaunaraba candidate Singna Chief Minister Bungalow Tamna Thomjinkhare khongjang sangsinkre security force ka chaona muknakhre khongjang aduga mari leinana joint action committee education as MTS written test completed 2016-18 batch ki General Secretary Laishram Ibomchana Phongdokhibada written test ke phal ngasi phawba haidoktuna namsinduna thambadagi khoisaunaraba candidate Singna khongjang sangsilakpani hiram asigi matangda matam kayagi mamangdagi JAC na khongjang kaya changsinduna higher authority amadi mari lenaba singda memorandum kaya pisinkre adubu hauzik phawba written test ke phal Laothokani Laothokloi haiba tambangamde written test saru kyakiba singi marakta H bar oiba yaurakle election loiraba matung haidokani haina Chief Minister na haikhrabasu hauzik phawba haidoktana thamli masida sunatana election code of conduct chatnaba loikraba phawba Laothoktana thamliba se kari karamba aronba agenda leibanano JAC na Chief Minister unage haina appointment kayarak laurabasu chahi taret Chief Minister unaba phanganbidri leiba ki irang asiga mari leinana JAC na ka henba khongjang sing changsin ba pamde irang leina atopa department kaya gi requirement ki thabakti adumak chathari adubu lisingani taratarukta education S ki pangthokhiba written exam haidoktaba sina lenga ka sida pendaba hengatle maramaduna ngasi Chief Minister ga unana ba khongjang sangsin bani haiki Education Department na Laothok-U 2016-19 ki recommend ki ni hauji phawda chahi tare nipan sure chahi tare nipan sure si phawda nangang na kari ta tabi da hai tare assembly mamang da chu thabak se haidokani haibagi report ama koi gi press media da chu koi sem masana chu hariba education ki MTS haidokani haiba polama myam da thamkhre election loiba polom conduct loikre adu hauji phawba polom conduct lo chu thabak se haidokpagi mami udaba amati koi gi je sina changsilakpada appointment order sem unabagi ayaba logochi chahi tare nipan phawba koi appointment order laurabusu hauji phawba sem unabagi ayaba bidaba मैम से हाइदोकनी अमसुंग हाइदोय हाइबा तंगदांग बम खंगदबसे सुक कोइरबा सही तरे निपान की थबकसिना हजि फावको मरोन मरि हाइबिदबा लंगाक से याम तिना पेनदे